अहनबदे यमना मरुइबा पाव अमा कंगलै पाकी मैरादगी लखुचगे मोरेदे लेरिबा सिक्युरिटी पर्सनल सिंग दे अटैक तौनबा पुरकपा आईईडी गा कोनना कुकी नुपा अमा एआर ना फारे बॉर्डर टाउन मोरे ngaksenbagi thobak tawriba state amadi central security force ki mathakta kuki terrorist landana bagi thobak pai katpa leptri masigi mari leina ngasi more de leiba kuki nupa amana IED bomb puraga salamadi manga suba sam rifles ki kangbuna farba matung de more police station da kusin nakre haidi Pause asina fonga paugi matung nadi improvised explosive device IED ga konana farba kuki nupa adu gi maming Solen Haukip Elias Lenin sahini pu apok Helmang Haukip kawi laifam mission bank more dagi ni hairi mi asina ngasi upung nipan makhairom tarapada more police station da kilometer ahum rom selaga leiba more college rom dai bypass road mapada lakpada manga suba sam rifles ki kangbuna singnabada gi sek tawbagi thabuk sathaki maduda mi asina puduna lakpa leader gi Bag ama sek tawba matamda bag adugi manungda IED gi bomb sing yoromba thingna bani khudakta IED ga konana fagatlaba kuki nupa si mangondagi fangkiba IED singaloina na more police station da kusin nakre hairi adugo mathangi update asna Myanmar masa humdragani fan imphal dagi helicopter da puduna Myanmar authority da kusin nagadawri Myanmar da thokliba lana sina maram oiduna Manipur da sensinduna lairakiba Myanmar masa nupi yankai gi mathoi angang manga amadi nupa kunithoi punna humdragani pan hayeng March nipan dagi taraga mathoi phapo nupi mari Chupna Imphal International Airport agi helicopter da Moreta na puraga Myanmar gi tumu da Myanmar langa ki mari lene authorities sing da kusin nagadawri numit mari ni sangna deport to godori ba Myanmar masa sing asi gi matang da Manipur langa ki Home Department gi Joint Secretary na March manga da order ama thokre order adu gi matung in Myanmar masa sing asi helicopter da pubagi asang ba senfam adu Manipur langa ki Transport Department na puna ba khanghali loina na Myanmar masa sing asi immigrant officer oina thopuri ba SDPO more gi khuthang da Myanmar gi tumu ta na puduna Myanmar langa ki authorities sing da kusin nagani loina na masigi da makta Manipuri police officer team amana sumateng pangna ba khangan kre hairi Myanmar gi tumu ta na pugodol ba Myanmar masa humdraga ni pan asiga India gi territory manung de leiringai kari gumbana thoktuna sen khiba yaurobadi warren yaudana faraga police station da sinagani loina na makhoi gi mathakta IPC gi section 224 panduna mathauta ba ain gi Thabuk laukat kani hiram asigi matang da IGAR South Tengnopal District ki DC amadi SP da sumathau ta ba thabuk sing pangthok na khangan tre loina na Myanmar masa marfuga taret asi trip taret thok na helicopter da pugani hairi aduga mathangi update asna maitai pangal singbu bali gi hameng ohen biganu UMPC Imphal East ki manung san ba kairang khumindok tagi more da nung laingoi thaba sat ki ba driver amadi handyman bu makhoi anibu masak khangba mi sing na farba matung da tamthina purak pa yaning de maitai pangal singbu bali gi hameng ohen biganu haina United Maitai Pangal Committee UMPC na pongdokre wafam asing asi Manipuri Press Club ta pangthok pawgi mifam amada UMPC gi spokesperson Rais Ahmad Makak Mayum na pongdokki bani mahak na makata na hai mamang sahi ki me hom degi horoki ba kanglup ani ki irang asi da lamdam asigi yelho purup oiriba Maitai Pangal na subu thodang loduna lagli ba irang asigi khongthang kaya da thokaning da ba thodok kaya laikre adubu ngarang ikhang khanguduna more da police housing sabagi nung laingoi thaba sat kiba kairang khumindok thangjam kuno dagi MD ila driver amadi handyman MD Abdul Razak Elai Sanatun makhoi animak faraba matung da tamtina puraga gari amadi mobile phone sing bulauraga thador khibadu yamna kan yaningde athuba matam da Manipur lenga na senaba sing faduna aingi oiba serak piyo hojik hojik lamdam asida oiriba fibam asi law and order leitabadi gi fibam ama haibadu oire thokiba thodu asigi matang da JC laukhlaga thabuk khudingmukta sawgatkani haidi aduga mathangi update asna Bharat lengak na sin kuki narco terrorist kangbu singbu ngak senduna kangkhatpagi thawong khudakta lepu kokomi ngarang February tareta more de laiba police IRB da security gi berek ama sanaba gi nung tharuba driver amadi handyman MD ila apok pa singa mayum ibungu amadi MD imin apok pa nung yai mayum sanaton laifam kairing singya laikai da laiba makhoi ani busin kuki narco terrorist kangbu ne minung siyaw dana mamai mamit punsin tuna natana tamtimna ot naiduna phubi betana tana makhoi ani mag purakpa tata trok amadi yumda i paw phawna be mobile phone phawba munduna satki ba thabuk asi coordinating committee on Manipur integrity kokomi ne condemn tawi haina kokomi gi media coordinator yumkhaibam Surjit Kumar Khuman na press ta Serol amana hairi serol sin hai chin kuki narco terrorist kangbu sing asina Manipur da matam sangna nungsi charan laiminer ba kanglu purup kaya da landaduna mathang takthokpogi pandam da Maitai Pangal sing da su haujak khangthang kaya rakta Maitai Pangal kaya hatre kaya mana soka pandang hantre ngasi phaw da Maitai Pangal ichin inaw sing asina khangduna leiri handak ta su March taret asida imung manungi leite lairaba tanjaduna thabuk sujariba truck driver amadi handyman makhoi ani bu yamna tamthina phubi jaibi bagi tabuk satharagli basini sinkuki terrorist kangbu asina ingna sikna leijaram pa Manipuri misam miyamgi yum lising kaya mai thaduna miyo kaya ama bu hatkiba kaya ama bu asok apan nanghan kiba megi tang ahum dagi satharagli ba tamtirba thodok asinga si phawda
चथदुना लागली था तरा हेंजल फावद सेंटर लेंगांग असिगुंबा चिनकुकी नार्को टेररिस्ट कंबुसिंग असिबु कंखतुना ngak सेंदुना थमली हाइरी चिनकुकी नार्को टेररिस्ट असिगा तौनबा सु एग्रीमेंट असिसु सलिबा सही 2024 असिगी फेब्रुआरी 19 दा एक्सपायर ओइख्रबनी मखा थाना संदुकपगी पाउ लेतबना सु चतनद्रे हाइना लौबा ताबनी